ꯏꯁꯥꯒꯤ ꯄꯨꯅꯄꯣꯠ ꯍꯥꯞꯆꯟꯕ ꯍꯧꯖꯔꯒꯦ ꯄꯊꯥꯔꯦ Hi ma'am, ngarangi blog tugi makha tabani ma'am. Ngasi cheraubagi hawai thungba charamina mathen charamanina hayengdi masu chakhidore aduga Bengali gisu New Year nina nga charani masu halamdai ge to sareng se kuire ya su kuire bako chaning na lerakpa ado makok se akoidi makok ne hena pami sareng se ne aduna makok se na loire kg akoigi local gi genoni sareng lupa chatre thai bako makok oido lupa chatruk ta pire aduga kg makai na laure aduga khoi mapa badam sek thai Madi yam haunaga thai yengondasu thakkera ene mamai hapiba kon patra se phengira phengdira khangde haibado ma ngonda ngangiba nang dumai khalladi yaro aisini sana ba thakne ba pota ne khangde aidi mapan thukla karim sarungu phaude aduga khoye adum sareng se lauraga pore ane haude hauda mali sareng se kuisu kuire ba chada ba sareng makok se ado khoidi matumdagi budi makok se khoi okhairaga thonga ko aduna hauba hele ba chaga laubi ke yaw se bakan ga se aduga sina kangju ke chana maina macha se kharaga laurak pani ma leiba de khoi thau de yam chara kangju wale ba khoi chaba ma chaga matungda khoi ju kangju ba chane ado ngasi di thongoroi asengna chamdo ko tok tawraga hayeng oina thongaga ma ju charaga ma join tawrudorabani aduga ma'am good morning ngarang dangge adum thammame masala kai tolagane aduga hojik ma thongba loire ma ayuk nganna thongde aduga charaga hojik amuk sakhidorabani magi bike na silong yaudorini masi joining ju tawudoine ba chatpa yaubaga chaba horage haung thungairaga anh sang cái miêu cái kín này bây giờ không biết ta lên không bao không Paru tumi Sayang orang ngasih ipam dah handor ipam dah handor aja lamdai dah harau jalan dah tali cara bahan nama hangin sekarang ada Paru kamu nak ada no video call dah ini papa kamu tuh nak video call nang video call ada ni hawa orang kamu nak ada apa ini Paru su hogole ma chak chakre akhoi sareng se yenam kai na ban sok tawrobani na manam su nuksireba paru su chak lame ma su charane ne apa halamdai gi nungaitabana loire ko ma se chara wale ma se isagi punapot hapsanba hojarage Patharama halamdai talle hai muruk menjama chanam nan liya bagaimana chana makhada pathare
ꯊꯜꯍꯟꯕ꯭ꯔꯥ ꯁꯤ ꯖꯥꯔꯗꯤ ꯑꯃꯨꯛ ꯌꯥꯏ ꯑꯆꯥꯔꯒꯤ ꯖꯥꯔ ꯁꯦꯂꯣꯇꯦꯞ ꯅꯞꯈ꯭ꯔꯦ ꯀꯩꯅꯣꯗꯤ ꯃꯆꯤꯟꯁꯦ ꯍꯨꯟꯗꯣꯛꯑꯒ ꯊꯥꯎꯒ ꯇꯥꯔ ꯊꯜꯂꯦꯕ ꯆꯩꯔꯥꯎ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯆꯥꯔꯅꯤꯅ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯕꯅꯤꯅ ꯄꯠꯇꯤ ꯄꯠꯊꯔ ꯃꯥꯜꯂꯦ ꯐꯖꯅ ꯄꯦꯛ ꯇꯧꯈꯔꯦ ꯃꯥꯏ ꯄꯨꯅꯕꯁꯦ ꯂꯣꯏꯔꯦ ꯃꯥꯏ ꯄꯦꯛ ꯊꯣꯛꯅꯕ ꯇꯧꯔꯅꯤ ꯃꯥꯁꯨ ꯑꯩꯁꯨ ꯀꯨꯏꯁꯪ ꯃꯥ ꯆꯠꯀꯦ ꯒꯥꯔꯤ ꯆꯠꯂꯤ ꯍꯦꯜꯃꯦꯠꯇꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯧ ꯏꯟꯖꯥꯡꯗꯤ ꯄꯨꯔꯦ अरुदी इलेक्शन पार्टी अभी इधर उधर है हाँ? स्कूल चतरे हंदक्ति दुम कुइना दुम लोंदिनना लेमिनरमबनिनाको परुसे नुंगाइतरेबा अखोइसु दुम मा कनो चटपसे इचिक ची औरनी पुंगलांग लांग लेरमगने अदो साखरे मासु परू जमजाथिना नुंगाइतरे मपुना हंगे अमुकर मतम लाक्तोयना पुरमंगना हंगे nganganinasu hangi ka matam laktoyna mai bike sina hojik silong yaudoiniko mai bike se servicing na nongini mamangda tawrubani servicing tawrokba nupaduna haire sine nang si bike sina silong yogiro haina ado sakhare ma paru yong isuk suk toy yong anungaitreaba kuina amuk leminaramaga chakhibase nongma kha leiramaga nahangedi dum nongma leiramaga chakhibado dum chaturai khangbaina kasumbo nungaitrasu sum hinjaludabdo kuina leiramabani na school ju chatre marakse dum ayutte nungthangbo leimina leiramina ko nungaitaba hele sonuna chawrabani na khara noksallaga toyema paru ka pauraga aisu nungairoidoineba अच्छा क्या हो गया nungaitare ma hate na nungaitare kape ai video tawdo ko amu hena kaptharak tare na aina matega maloba mapada thabige video se hama nungaitare hatina ai video lam leiradi hang leiradi ko amu hena kaptharani ai chu phi gra sugadab leinga naisan bagi rang cherau numit ke di phi nongma phi su hodabda sum yam gra adum nga hangak tang selura su khudai ke singji su sudo ke nain lautho thamamani paidi myam se myam ai phiron myam se tangai amadi khaibogam di surani ado khaibogam ma heyeng subaini nungsa su kanna thokpado su oidaba nongmagi phi suba warpa yade fare paruse ju khara nungaira ba kaino tv hengmadegi ado nungsa ju kanna bu thokte nungsitte liri dauna ngasidi ichik chiani ma ju chakare ma dum lang lerambani na ko ma ta su ma kite wasu nate ba ko inemboi la me mi la ba se ko nongni ni leramadi mi hek chakhibada ichik thabada ado ngasidi khara de chiani nungaira dum langna leramadi ko ma su nungaitana budi chakhirini ije chaptradi ko nungsit amuk kan sitpada pai gi baga yaure aigi mon ko barama pai tha gare chappa su dum machik ta chapam na to
ꯇꯪꯈꯥꯏ ꯑꯃ ꯈꯥꯏꯕꯣꯡ ꯑꯃ ꯐꯤ ꯂꯩꯔꯤꯁꯤꯅ ꯍꯌꯦꯡ ꯁꯨꯔꯅꯤ ꯌꯥꯝꯃꯦ ꯉꯁꯤ ꯁꯨꯔꯤꯗꯨꯁꯨ ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯁꯖꯤꯕꯨ ꯆꯩꯔꯥꯎ ꯃꯃꯥꯡꯗꯅꯤꯅꯦ ꯑꯣꯔꯗꯔ ꯇꯧꯈꯤꯕꯅꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯗꯦꯂꯤꯚꯔꯤꯒꯁꯦ ꯌꯥꯝ ꯂꯦꯠ ꯑꯣꯏꯅ ꯂꯥꯛꯑꯦ ꯀꯨꯏꯅ ꯍꯥꯟꯅꯗꯤ ꯌꯥꯝ ꯃꯇꯝ ꯆꯪꯉꯝꯗꯕꯅꯤ ꯑꯩꯅ ꯋꯥꯜꯄꯦꯄꯔ ꯑꯃ ꯑꯣꯔꯗर ꯇꯧꯈꯤꯕꯅꯦ ꯆꯩꯔꯥꯎꯕ ꯅꯪꯅꯕ ꯍꯥꯏꯅ ꯑꯗꯣ ꯆꯩꯔꯥꯎꯕꯗꯤ ꯅꯪꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯑꯦ ꯁꯤ ꯀꯂꯔꯁꯤꯒꯤ ꯑꯩꯅꯅꯦ ꯀꯤꯆꯟꯁꯤꯗꯤ ꯑꯗꯨꯝ ꯊꯥꯎ ꯀꯩꯀꯩ ꯁꯤꯖꯤꯟꯅꯕꯅꯤꯅꯀꯣ ꯁꯤꯒꯤ ꯊꯥꯎꯒꯤ ꯁ꯭ꯇꯦꯟ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯁꯦꯝꯈꯤꯕꯗ ꯑꯗꯨꯝ ꯇꯛꯅ ꯂꯩꯕꯅꯤꯅꯀꯣ ꯊꯥꯎ ꯆꯣꯡꯉꯦꯅ ꯇꯛꯊꯠꯅ ꯂꯩꯕꯅꯤ나 ꯅꯞꯄ ꯃꯥꯒꯤ ꯒꯝꯁꯦ ꯅꯥꯟꯊꯣꯔꯛꯑꯦꯕ ꯁꯨꯃꯥꯏꯅꯅꯦ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯅꯞꯁꯟꯒꯦ ꯆꯩꯔꯥꯎꯕꯒꯤ ꯅꯣꯡ ꯃꯃꯥꯡꯗ ꯑꯩ ꯈꯟꯕꯅꯤ ꯊꯨꯡꯉꯗꯕꯅꯤꯅ ꯅꯞꯇꯔꯦ ꯑꯗꯨꯝ ꯁꯥꯕꯨꯟꯅ ꯇꯛꯈꯥꯏꯔꯒꯕꯨꯗꯤ ꯑꯗꯨꯝ ꯀꯣꯛꯄꯅꯦ ꯑꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯅꯞꯄꯅꯤ ꯆꯩꯔꯥꯎꯕ ꯅꯪꯅꯕ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯁꯨ ꯁꯤ ꯆꯍꯤ 3 ꯑꯩꯈꯣꯏ ꯁꯤꯁꯦ ꯂꯩꯔꯛꯄ ꯆꯍꯤ 3 ꯐꯥꯔꯦ 3ꯃꯨꯛ ꯃꯃꯥꯡꯗ ꯅꯞꯈꯤꯕꯅꯤꯅ ꯁꯤꯁꯤꯗꯤ ꯅꯥꯟꯊꯣꯔꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯂꯩꯕꯅꯤꯅꯅꯦ ꯒꯝꯁꯦ ꯑꯗꯨꯝ ꯅꯞꯄꯅꯤ ꯍꯌꯦꯡ ꯅꯣꯡꯃ ꯑꯗꯨꯒ ꯁꯣꯅꯨꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠꯇꯩꯗꯤ ꯁ꯭ꯀꯨꯜ ꯀꯥꯔꯅꯤ ꯃꯥꯒꯤ ꯀꯣꯄꯤ ꯈꯔ ꯀꯕꯔ ꯇꯧꯗꯕ ꯂꯩ ꯇꯧꯁꯜꯂꯅꯤ ꯑꯗꯨꯝ ꯐꯝꯅ ꯂꯩꯔꯗꯤꯀꯣ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯥ ꯆꯠꯈꯤꯕꯁꯦꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯡꯅ ꯂꯩꯔꯝꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯍꯤꯞꯅ ꯂꯩꯔꯦ ꯋꯥꯈꯜ ꯑꯗꯨꯝ ꯈꯜꯂꯅꯤ ꯆꯤꯛꯅ ꯂꯩꯗꯦ ꯊꯕꯛ ꯑꯃ ꯇꯧ ꯂꯩꯔꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯀꯥꯎꯊꯣꯛꯏꯗꯣ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯨ ꯆꯤꯛꯑꯅꯤ ꯍꯌꯦꯡꯗꯩꯗꯤ ꯄꯔꯨ ꯁ꯭ꯀꯨꯜ ꯀꯥꯔꯅꯤ ꯑꯗꯨꯒ ꯃꯊꯪ ꯅꯨꯃꯤꯠꯇꯩꯗꯤ ꯁꯣꯅꯨꯁꯨ ꯀꯥꯗ꯭ꯔꯕꯅꯤ ꯃꯣꯏ ꯑꯅꯤꯃꯛ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯑꯩ ꯏꯊꯟꯇ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯔꯨꯇꯤꯟ ꯍꯟꯖꯤꯜꯂꯛꯑꯅꯤ ꯀꯕꯔꯁꯤꯕꯨ ꯀꯣꯟꯅꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯃ ꯂꯧꯗ ꯌꯥꯔꯣꯏꯗꯧꯔꯤ ꯃꯥꯜꯂꯦ ꯀꯣꯄꯤꯁꯦ 9ꯈꯛ ꯂꯩꯔꯤ ꯑꯁꯦ ꯀꯌꯥꯈꯛ ꯆꯟꯕ ꯌꯥꯗꯣꯏꯅꯣ 3-4ꯗꯩ ꯍꯦꯟꯅ ꯆꯟ ꯌꯥꯗꯕ ꯀꯩꯅꯣ ꯕꯖꯥꯔ ꯉꯥꯏꯍꯥꯛ ꯊꯣꯛꯎꯔꯒ ꯂꯧꯔꯛꯇꯗꯤ ꯌꯥꯔꯣꯏꯗ ꯃꯥꯒꯤ ꯁ꯭ꯀꯨꯜꯗꯒꯤꯗꯤ ꯑꯃꯃꯝꯇ ꯄꯨꯔꯛꯄ ꯑꯗꯣ ꯀꯣꯄꯤꯁꯦ 3-4ꯈꯛꯇꯤ ꯆꯟꯕ ꯌꯥꯔꯅꯤ ꯀꯣꯚꯔ ꯇꯧꯁꯟꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯀꯣꯟꯅꯔꯔꯣꯏ ꯑꯔꯩꯕ ꯈꯔꯅ ꯆꯟꯁꯜꯂꯅꯤ ꯁꯤꯅ ꯂꯥꯁ ꯑꯣꯏꯔꯛꯑꯕꯅꯤꯅꯀꯣ ꯀꯩꯅꯣ ꯇꯧꯔꯦ ꯃꯇꯤꯡ ꯑꯩꯈꯣꯏꯒꯤ ꯃꯀꯣꯟꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯉꯥꯁꯦ ꯑꯩꯅ ꯃꯄꯥ ꯄꯤꯖꯕꯤꯍꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯅꯤꯡꯉꯝꯗꯕꯅ ꯂꯣꯏꯔꯦ ꯑꯗꯨꯝ ꯇꯥꯎꯕ ꯑꯃꯅꯤ ꯈꯛꯇ ꯍꯥꯞꯄꯤꯔꯝꯒꯗꯅꯤ ꯑꯩꯅꯁꯨ ꯈꯜꯂꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯅꯤ ꯉꯁꯥꯏꯒꯤ ꯍꯤꯟꯖꯥꯡꯁꯦ ꯈꯔꯗꯤ ꯂꯩꯔꯦ ꯆꯥꯛꯇ ꯀꯥꯝꯃꯒ ꯑꯗꯨꯝ ꯆꯥꯁꯜꯂꯅꯤ ꯆꯥꯛꯀ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯌꯨꯛꯇꯁꯨ ꯆꯥꯈꯤꯕꯅ ꯌꯥꯝ ꯍꯦꯟꯅꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯁꯨ ꯂꯩꯇꯕꯒꯤ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯈꯪꯗꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯑꯍꯥꯟꯕꯒꯤꯀꯣ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯅꯤ ꯄꯔꯨꯁꯨ ꯀꯞꯄ ꯐꯈꯔꯦ ꯆꯥꯛꯇꯣ ꯂꯣꯏꯔꯒ ꯑꯅꯤꯁꯦ ꯑꯃꯨꯛꯅꯤ ꯁꯣꯅꯨꯁꯤꯅ ꯖꯒꯥ ꯃꯌꯥꯝ ꯑꯃ ꯊꯝꯃꯝꯃꯒ ꯁꯣꯝꯗ ꯆꯞꯅ ꯇꯨꯝꯃꯤꯁꯦ ꯑꯃꯨꯛ ꯀꯥꯔꯛꯁꯤꯗ ꯑꯅꯤꯁꯦ ꯑꯃꯨꯛꯅꯦ ꯆꯥꯛ ꯂꯣꯏꯔꯒ ꯅꯨꯡꯁꯥꯁꯦ ꯑꯃꯨꯛ ꯀꯜꯂꯛ ꯑꯃꯨꯛ ꯃꯝꯊ ꯅꯨꯡꯁꯤꯠꯁꯨ ꯑꯃꯨꯛ ꯁꯤꯠ ꯀꯟꯅ ꯇꯧꯔꯦ ꯉꯥꯏ ꯇꯨꯝꯈ꯭ꯔꯦ ꯃꯣꯏ ꯑꯅꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯍꯤꯞꯄꯅꯤ ꯑꯗꯨꯒ ꯃꯊꯛꯇꯩ ꯐꯤ ꯂꯧꯊꯕ ꯌꯥꯔꯅꯤ ꯑꯩ ꯐꯤꯁꯦ ꯀꯪꯗꯤ ꯀꯪꯒꯗ꯭ꯔꯥ ꯀꯩꯅꯣ ꯅꯨꯡꯁꯥꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯉꯁꯥꯏꯉꯩꯗꯤ ꯊꯣꯛꯑꯝꯗꯕꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯐꯤ ꯂꯧꯁꯟꯅꯕ ꯇꯧꯔꯅꯤ ꯑꯗꯣ ꯃꯝꯊꯔꯛꯀꯗꯣꯔꯦ ꯁꯟꯗꯥ ꯇꯥꯔꯛꯇꯣꯔꯦ ꯅꯨꯡꯁꯤꯠ ꯐꯖꯅ ꯁꯤꯠꯂꯕꯅꯤꯅ ꯐꯤꯁꯦ ꯃꯇꯨꯝ ꯇꯥꯁꯟ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯨ ꯃꯥꯡꯉꯦꯅ ꯏꯅꯦꯝꯕꯣꯛꯅ ꯐꯣꯟꯗ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣই ꯆꯩꯔꯥꯎꯕꯒꯤ ꯅꯣꯡꯃ ꯅꯤꯅꯤ ꯃꯃꯥꯡꯗ ꯑꯣꯏ ꯃꯥꯜꯂꯦ ꯌꯨꯝ ꯁꯦꯡꯈꯤꯇ ꯉꯥꯏꯔꯤꯅꯦꯕ ꯑꯩꯗꯤ ꯈꯪꯍꯧꯗꯕ ꯑꯗꯨꯝ ꯁꯦꯡꯉꯒ ꯍꯥꯏꯔꯛꯄ ꯏꯅꯦꯝꯕꯣꯛꯅꯅꯦ ꯏꯅꯦꯝꯕꯣꯛꯁꯨ ꯈꯪꯗꯕꯅꯦ ꯄꯥꯎ ꯌꯧꯔꯛꯄꯗ ꯊꯦꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯩꯔꯥꯎ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯁꯦ ꯆꯩꯔꯥꯎꯕꯗꯤ ꯅꯪꯍꯧꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯉꯁꯤ ꯑꯃꯨꯛ ꯌꯨꯝ ꯃꯥꯡꯉꯦ ꯄꯥꯎ ꯄꯤꯔꯛꯑꯦ ꯁꯤꯒꯤ ꯂꯪꯁꯤꯡꯁꯦ ꯅꯨꯡꯁꯤꯠꯁꯤꯅ ꯇꯧꯅꯤ ꯀꯌꯥꯝ ꯀꯜꯂꯤꯅꯣ ꯅꯨꯡꯁꯤꯠꯁꯤꯅ ꯂꯣꯏꯅ ꯂꯪꯁꯤꯡ ꯌꯧꯅ ꯇꯥꯁꯟꯅ ꯂꯩꯔꯝꯃꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯕꯨ ꯅꯨꯡꯁꯤꯠ ꯈꯨꯁꯤꯠꯁꯦ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯥ ꯊꯣꯛꯇ꯭ꯔꯁꯨ ꯅꯨꯡꯁꯤꯠꯁꯤꯅ ꯑꯗꯨꯝ ꯀꯪꯉꯦ ꯑꯗꯨ ꯁꯤꯒꯗꯤ ꯅꯣꯡꯕꯨꯗꯤ ꯆꯨꯗꯦ ꯅꯨꯡꯁꯤꯠꯄꯨꯗꯤ ꯑꯗꯨꯝ ꯁꯤꯠꯂꯦ ꯅꯣꯡꯗꯤ ꯑꯃꯨꯛ ꯃꯪꯉꯛ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥ ꯇꯧꯔꯦ ꯑꯗꯣ ꯃꯥꯗꯤ ꯂꯝꯕꯤꯗ ꯅꯣꯡ ꯐꯪꯅꯔꯒ ꯆꯠꯂꯦ ꯑꯅꯤꯔꯛ ꯃꯥ ꯂꯦꯞꯄ ꯆꯠꯂꯦ ꯑꯩꯅ ꯔꯦꯟꯀꯣꯠꯇꯣ ꯎꯞꯄ ꯆꯠꯂꯣ ꯍꯥꯏꯕꯨ ꯔꯦꯟꯀꯣꯠ ꯄꯨꯊꯣꯛꯄ ꯇꯜꯂꯦ ꯑꯩꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯅꯣꯡ ꯍꯥꯡꯉ ꯆꯠꯇꯅ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯅ ꯊꯨꯡꯈ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ